Leikhidraba Naga ama leilon jananaba honaringayda Kuki militantsingna nongmay kapsilakre. Ngarang ayu pung tara khara helakpada Imphal ukrul lambigi TM Kasom mayada tangkul Naga ama leikidabigi aroiba mathau mangam pangthoknaba honaringayda Kuki militantsingna nongmay kapsilakre hairi. Adubu laibak phabadi kana amata asokapan yaukide hairi. Paosingna makadana hairibadi kidney nabana maram moiraga leikidaba ahal ama aroiba mathau mangam pangthoknaba miyamna awaba phongdokpagi thauram pangthoklingayda TM Kasom khul asigi maya nakna leiba Padleijang hairiba khul asidagi Kuki militantsing aduna attack adu chatharakibani Kuki singa nomai kapsilakiba aduna maram oiraga aroiba mathau mangam pangthoknaba mafam maduda tilamba miyam sing kaiduna chenaki Padleijang hairiba khul asi IDP yauna Kukigi yum khaktamak taba apikpa khulamani hairiba khul asidagi Kuki militantsing aduna Symmetry-da leiron chananaba honaribasing aduda nongmay kapsinduna attack adu chatharakibani hairi Kuki militantsingna attack chatharakibwa aduda manak nakna leiriba Central Security Force ki maikaidagi handuna nongmay kapana chingba amata tawkide masina maram oiraga mafam adugi miyamna Central Security Force ki thawngsing adu yamna kanna yaningda phongdorakli Litar manakta tear gas kapada economic blockade tauramba nupi manga sokle Kuki na ambush taurakpada FCI gi sengpuba truck driver Sire police constable amasu sokle National Highway 202 Imphal ukrul lambigi Sangkai Kuki Balesta lambi thingduna economic blockade tauramba Kuki sing tankhainaba Manipur police amasung rapid action force na tear gas cell sing kapada khongjangda yawba nupi manga sokle miyam sanguna nung thajinbada truck driver shingi Wilsit Gaikre thagdok adugi matangda fangba pauna hai ukrul districta leiriba miyamda fangananaba Manipur lengakna sinduna FCI gi sing thinglunaba ukrul district police amadi Central Force singda thauda piki adubu kangbu asina seng chak puba truck mari manga romga loinana ukrul gi damakta lakpada nupi amasung nupa kharana sangkaida lambi thinglaga leiramki lambi adu uwa faijinduna thambada natana makhoi mayam sangduna leiramki police na makhoi bu chatkinaba haibada takide maduna maram oiraga rapid action force amasung police na tear gas cell sing kapna miyam adubu tankhaiba horaki mafam maduda leiramba miyamna su security force singi gari singdasu leppa leitana nung tharaki amasung truck gari sing adudasu nung landarakhe ngarang ayu pung tara mathoi rom tabadu waida mafam madu lanthokuna laklaba matung TM Kasom yoramdaida Kuki terrorist sing oigani chingnaba kharana chingthaktagi nongmai round kamarum kapsinduna security force amasung truck sing aduda ambush tawrakhi thuna yangna police amasung central force singna kudhanki adubu terrorist sing adu fana kuina nongmai kapna laiki Kuki sing aduna nongmai kaplakpada truck amagi driver panduna khudakta siki aduga ukrul district police ki constable amana makhongda nongmai maruna panduna sokhe Laikidraba civil driver adugi maming Nitish Kumar chahi 32 kawi mahak West Bengal gi Hugli district tagini apopagi maming na Bidas Kumar kawi mahak FCI gi sengsing pudna truck WB15C 2403 gi driver ni aduga hauzik Jenims Hospital da layengliba Manipur Police ki constable adugi maming na Dingsingam Maringmai kawi mahak ki constable number 190558 ni ukrul police station da attach tawraga leibani tawdok adu thokraba matungda ahenba police kangbu ama sangsinkhre central force singa loinana manak nakpada leiba mafam singda thiba humbagi thabak sathari hairi Nemcha Kipgen Louthoknaba su abrogate taunaba ansamda taksilakli KNFP gi chairman gi loinabi P Nemcha Kipgen deputy minister gi fam Louthokpaga loinana Kuki militant singa khuyek pinariba su abrogate tawgadabani haina All Naga Student Association Manipur ansamna taksilakli lubasina thadorakpa cherolamana hai me kungamari da ansamgi hanagi lusingba singa loinana Manipurda hauzik oirakliba phibam amasung su khuyek pinaduna leiriba Kuki militant singna leiron Wi-Fi village tagi liangmai Naga taragani pan fajinkibagi matangda kopna khana nainaki hauzik phawba faster ani yauna liangmai Naga taruki leifam puthokpa ngamdaba set lengaki tawongbu lupasina kanba moongda yaningda phongdorakli
Manipur leingakna ngasidagi paraga numit marinigi manungda Naga micham taruk thadokhanaba thorang lawkhathangadabani karigumba matam masi fawbagi manungda miyoi taruk thadokhanba ngamdrabadi Nagasingna Manipur leingak boycott tawnaba fidep lawrakpa yai. Leingak sokotpada yauriba Naga MLA singsu group asigi interesta leingak sokotpa tokhanba yai hairi. Driver hatlakpada CM na condemn tawkhre. NH202 da Lengangsing amadi TS Kasomgi lonaba mafam amada khulai paibasingna pochei hondok honjin tawba garisingda ambush tawrakkiba thawong adubu Chief Minister Yumnam Khemchana khwaidagi kanwa maongda condemn tawkhre. Thawdok aduda West Bengal dagi truck driver ama nongmaina panduna sikibagi matangda Chief Minister na awaba phongdokhi. State asigi kasin koya sinba thungna tangai fadana changdraba yadraba polamsing hongdok hongjin tawbagi thabak tawriba garida attack chacharakuna driver hatpagi thawong asi khwaidagi pangdaba thawongni. State leingakna ingtappa hanjinhanabagi matangda lawkhalakliba thawrang asibu apanba pinabagi pandamda atamnana ambush tawrakkibani haina mahakna hairi. Maharashtra hu senba yu thaklubadagi miyoi 18 sire. Maharashtra gi Pune amasung Primpi Chinwata hu chenba yu thaklubadagi miyoi 18 sire. Primpi Chinwat City gi Police Commissioner Binay Chovena hai podyan tawraba yu sungba amasung yonbagi thabakta chenaba miyoi 5 police custody da leire. Atopa miyoi 3 na State Excise Department ki custody da leiri. Thawdok asi mapung oina chenabani haiba Yogesh Wangkhet kौबा मियोई अमगी मथक्ता दाकोदी पुलिस स्टेशन ना FIR अमा फाइल तौगुना तिजिन हुमजिनबगी थबक चथब हौख्रे। महाराष्ट्र के चीफ मिनिस्टर देवेंद्र फडणवीस ना हु चेनबा अमसुंग पोजान यावबा ललोनबगी थबक तौरिबा मियोई सिंगी मथक्ता कनबा थबक लौखनबा पुणे अमादी प्रिम्पी चिनवाट की पुलिस कमिश्नर सिंगदा याथंग पीख्रे। क्राइम ब्रांच ना थौदोक असिगी मतांगदा कुपना थिगतपगा लोयना मरा लैबा मियोई पुमनमक फानबा होनरी। स्टेट एक्साइज डिपार्टमेंट की सुपरिटेंडेंट ऑफ पुलिस अतुल कनादे ना फोंदोखिबगी मतुंगिना स्टेट असिगी तोंगान तोंगानबा मफम क्यादा मियोई खरना यूदा खुदोंथिनगाई ओइबा मेथानॉल कौबा केमिकल अमा यानसिनबगी थवोंग चथरे हाइरी। राजस्थान की अलवारदा चही 13 सूरबी अमा गैंग रेप तौख्रे 5 बुक तौख्रे। राजस्थान की अलवार की बैसागी नगर पुलिस स्टेशन की मनुंग चन्ना लेबा मफम अमदा मसागी चही 13 दंगारिबी नुपी मसा अमा गैंग रेप तौख्रे। मदुदा चेनबा मियोई 5 बुक तौख्रे हाइना पुलिस के माइकेदगी फोंदुरकली। रेप विक्टिम्स अदुगी इमुंग मनुंग की मियोई सिंगना मराल लई हाइना चिंगनबा मियोई 5 अदुगी मथक्ता केस रजिस्टर तौरखिबनी। बैसना लिनगर पुलिस स्टेशन की इंचार्ज Kudat Saini na phongdorakpagi matung inna victim abdugi apokpana police station aduda complaint ama file tawrakhibani complaint aduda victim adugi yumlonnaba singda leiba naha kharana me kunga mari gi numidangda victim adubu faduna puraga manak nakpada leiba lamkhang amada gang rape tawkhibani mayumda halaklaba matung victim aduna nungaitaba thaudok adugi matangda paudamlaba matung apokpana police station da miyoi 5 adugi mathakta complaint thangatkibani केस अदुगी मतंगदा सकप ऑफिसर अमना थीजिन हुमजिन की बहौरे हाइना पुलिस स्टेशन अदुगी इंचार्ज साइनीना मखाताकी स्टेशन ऑफिसर अदुना मखाताना फोंदोरकपदा victim अदु मेडिकल एग्जामिनेशन चथरे लोइना महाकी वारोल सिंह रिकॉर्ड तौसिले हाइना फोंदोरकली। West Bengal Sena Border Security Force Acre Chamaga Nipunitoiga Sumna Humputara Mapan Gyoiba Lamsinakre Bangladesh Namasung India ga Lonariba Mapam Singda Security gi Ahen Batabak Toram Sing Pakat Payana Bagidamakta West Bengal Lengakna Border Security Force Acre Lam Chamaga Nimpuga Nitoi Sumna Humputara Mapan gi Lam Khusinakre Nauna Se Minister Oina Taupuraba BJP gi Subendra Du Adhikarina anouba development asi mahaki official social media account ta phongdorakpani hyriba lamsing aduda border infrastructure sing maru oina outpost amasung wire fencing tawbagi thabak sing chathagadauri lamsing adu state adugi tongan ba district kaya yauna border ga naknan ba mafam sing da pibani masina border outpost masing hengat han badanatana smuggling gi thabak toram sing amadi miram dagi changsilakpa thingna ba honabada surveillance की थबक तौरम सिंह मपांगन हेंगत हनगदौरी मतम कयादगी बॉर्डर की नकनब लमसिंग अदु लोकल गी मियोई सिंह गी माइकेदगी अथिंग बपिदुना लाखिबनी यूनियन होम मिनिस्टर गा खुसम नदुना स्टेट न थबक असिया थुबदा लखटपनी।
ꯐ꯭ꯂꯣꯔꯤꯗꯥꯗ ꯔꯣꯀꯦꯠ ꯑꯃ ꯂꯣꯟꯆ ꯄꯦꯗꯇ ꯆꯥꯡꯌꯦꯡ ꯇꯧꯔꯤꯉꯩꯗ ꯄꯣꯈꯥꯏꯔꯛꯈ꯭ꯔꯦ꯫ ꯐ꯭ꯂꯣꯔꯤꯗꯥꯗ ꯂꯩꯕ ꯀꯦꯅꯥꯚꯦꯔꯜ ꯁ꯭ꯄꯦꯁ ꯐꯣꯔꯁ ꯁ꯭ꯇꯦꯁꯟꯗ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟꯒꯤ ꯑꯅꯧꯕ ꯒ꯭ꯂꯦꯟ ꯔꯣꯀꯦꯠ ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯔꯤꯉꯩꯗ ꯄꯣꯈꯥꯏꯔꯛꯈ꯭ꯔꯦ꯫ CBS ꯅ꯭ꯌꯨꯖꯀꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯔꯣꯀꯦꯠ ꯏꯟꯖꯤꯟꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯀꯦꯠ ꯑꯗꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟꯗꯤ ꯅꯪꯈꯤꯗꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟꯅ ꯍꯥꯏ ꯖꯨꯟ 4ꯗ ꯁꯦꯇꯤꯂꯥꯏꯠ 95 ꯄꯨꯔꯒ ꯃꯔꯤꯁꯨꯕ ꯃꯤꯁꯟꯒꯤ ꯑꯣꯏꯅ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯔꯣꯀꯦꯠ ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯄꯅꯤ꯫ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟꯒꯤ ꯕ꯭ꯂꯨ ꯃꯨꯟ ꯂꯨꯅꯔ ꯂꯦꯟꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯅꯥꯁꯥꯒꯤ ꯑꯥꯔꯇꯦꯃꯤꯁ ꯂꯨꯅꯔ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯃꯤꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯥꯔꯇꯦꯃꯤꯁ 3 ꯃꯤꯁꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯕ꯭ꯂꯨ ꯃꯨꯟꯒꯤ ꯑꯅꯧꯕ ꯔꯣꯀꯦꯠ ꯑꯃ ꯃꯊꯪ ꯆꯍꯤꯗ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯔꯣꯀꯦꯠ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯗꯒꯤ ꯐꯦꯗꯔꯦꯜ ꯑꯦꯚꯤꯌꯦꯁꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯅꯕ ꯈꯟꯅꯈꯤꯕꯅꯤ꯫